ꯄꯥꯏꯕꯤꯔꯛꯂꯤꯕꯁꯦ ꯅꯥꯝꯕꯝꯕꯤꯅꯥ ꯗꯦꯕꯤꯒꯤ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯥꯔ? ꯃꯆꯥꯅꯨꯄꯥꯅꯦ꯫ ꯑꯣ, ꯃꯁꯥ ꯄꯥꯏꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯑꯦ, ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯥꯔ, ꯋꯥꯍꯪ ꯈꯔ ꯂꯩꯖꯕꯅꯦ, ꯑꯗꯨꯝ ꯁꯥꯔꯗ ꯍꯪꯉꯛꯑꯒꯦꯀꯣ? ꯌꯥꯏ ꯌꯥꯏ꯫ ꯍꯥꯏꯗꯤ ꯕꯤ.ꯖꯦ.ꯄꯤ. ꯁꯔꯀꯥꯔꯅ ꯁꯣꯝꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯒꯅꯤ? ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯣꯔ ꯑꯝꯇ ꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯌꯥꯒꯗ꯭ꯔꯣ? ꯀꯔꯣꯔ ꯑꯃ ꯄꯤꯕꯤꯔꯛ ꯌꯥꯒꯗ꯭ꯔꯣ? ꯑꯩ ꯁꯣꯝꯒꯤ ꯋꯥꯐꯝꯁꯦ ꯊꯥꯡꯒꯠꯆꯒꯦꯀꯣ꯫ ꯃꯔꯝꯗꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯟꯅꯕꯩ ꯋꯥꯅꯤꯗ꯫ ꯍꯣꯏ꯫ ꯑꯗꯣ ꯁꯥꯔ, ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯑꯄꯥꯝꯕ ꯁ꯭ꯀꯤꯝ ꯂꯩꯕꯤꯕ꯭ꯔꯥ? ꯑꯄꯥꯝꯕꯁꯦ ꯂꯣꯏ ꯄꯥꯝꯃꯦ, ꯑꯃꯕꯨꯛꯇꯤ ꯈꯪꯗꯦ꯫ ꯍꯜꯂꯣ, ꯂꯣꯏꯕꯤꯔꯕꯣ? ꯂꯣꯏꯗ꯭ꯔꯤ ꯁꯥꯔ꯫ ꯕꯤ.ꯖꯦ.ꯄꯤ.ꯒꯤꯅꯦ, ꯅꯠꯇꯦ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯤꯗꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯁꯤꯅ ꯍꯦꯟꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ, ꯃꯔꯝꯗꯤ ꯑꯃꯨꯛ ꯀꯥꯞ, ꯑꯃꯨꯛ ꯆꯦꯟ, ꯑꯃꯨꯛ ꯇꯥꯅ, ꯑꯃꯨꯛ ꯆꯦꯟ ꯇꯧꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯃꯔꯝꯗꯤ ꯑꯇꯣꯞꯄꯅ ꯄꯥꯜꯂꯗꯤ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯤꯅ ꯄꯥꯜꯂꯤꯁꯤꯅ ꯂꯥꯟꯗꯣ ꯑꯗꯨꯝ ꯇꯧꯔꯗꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯗꯅ, ꯈꯨꯠꯂꯥꯏ ꯄꯥꯏ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯄꯥꯏ ꯐꯪꯉꯦ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗꯕ ꯖꯒꯥ ꯂꯝ ꯈꯪꯗꯕꯁꯤꯡ, ꯈꯥꯃꯦꯟꯂꯣꯛꯀꯁꯦ ꯄꯥꯛꯅ ꯇꯥꯔꯝꯗꯦ ꯍꯥꯏꯇꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯕꯤ.ꯖꯦ.ꯄꯤ. ꯂꯥꯛꯄꯗꯩ ꯂꯝ ꯂꯣꯏ ꯇꯥꯍꯜꯂꯦ, ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯌꯥꯝꯅ꯫ ꯑꯗꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯍꯥꯏꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯥꯎꯁꯨ ꯇꯤꯡꯍꯟꯗ꯭ꯔꯦꯗꯅ, ꯀꯣꯏꯕꯁꯨ ꯌꯥꯝ ꯁꯥꯡꯅ ꯆꯠꯍꯟꯗ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯃꯣꯔꯦ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯒꯤ ꯃꯣꯔꯦ ꯆꯠꯂꯁꯨ ꯄꯣꯠ ꯆꯩ, ꯅꯨꯄꯤ ꯑꯉꯥꯡꯅ ꯄꯣꯠ ꯆꯩ ꯂꯩꯁꯦ ꯈꯣꯠꯁꯤ ꯍꯥꯏꯒꯗꯕꯗꯨ ꯂꯩꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯇꯨꯡꯁꯤꯜꯍꯜꯂꯦꯗꯅ, ꯌꯥꯝ ꯁꯦꯞ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ, ꯊꯥꯎꯒꯤꯁꯨ ꯀꯜꯍꯜꯂꯦ, ꯂꯣꯏ ꯀꯜꯍꯜꯂꯦ ꯍꯥꯏꯇꯥꯔꯦ, ꯕꯤ.ꯖꯦ.ꯄꯤ. ꯁꯔꯀꯥꯔꯁꯤꯗ ꯕꯦꯁ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯦ, ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯁꯔꯀꯥꯔꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯤꯒꯦ? ꯑꯍꯦꯟꯕꯁꯦ ꯗꯕꯜ ꯏꯟꯖꯤꯟꯁꯦ ꯇ꯭ꯔꯤꯄꯜ ꯏꯟꯖꯤꯟ ꯑꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯗꯕꯜꯁꯤꯗꯤ ꯆꯥꯎꯕꯨꯗꯤ ꯆꯥꯎꯈꯠꯂꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯃꯨꯛꯀ ꯏꯟꯖꯤꯟꯁꯦ ꯑꯅꯤ ꯄꯥꯜꯂꯤꯗꯅ, ꯑꯃꯒ ꯍꯥꯞꯆꯤꯜꯂꯗꯤ ꯑꯩꯁ ꯊꯤ ꯌꯥꯡꯉꯅꯤ꯫ ꯑꯗꯨꯃ ꯄꯥꯝꯖꯩ, ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯣꯀꯦ, ꯁꯥꯔꯒꯤ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯒꯦꯀꯣ ꯁꯥꯔ? ꯌꯥꯏ ꯌꯥꯏ ꯌꯥꯏ꯫ ꯑꯗꯣ ꯊꯥꯒꯠꯆꯔꯤ, ꯁꯣꯝꯒꯤ ꯃꯃꯜ ꯌꯥꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯤꯌꯨ꯫ ꯑꯣ, ꯑꯣꯏꯖꯔꯒꯦ꯫